Jackson na boina ibani aheng na chatabyar aduga ibani na tumina silaga tawgadabani ko tamo chongnaga khangaba sumaina ibani na ichele balo hida chalaga thabaki chini na piramikado pulolore bani boina suhoi hairaga moi ani tumina watane somdana sanatombi ihau theina walaga isau ekda hui nangna nupa thokdadana kaisu leitaba nupa machani duna aibu phuramini ne kaina gaizinduna magi nupa doda pawhenjina tami tawnsana machan bukori lebaglei amta tholo lebaglei na kaya kita mo ngarang yu masida kanala amge aduga nanamada free aise chumra lebaglei na khumge tawbaga sanatombi na khumune kapchetpi nangna nupa ni yu masida kopsilaga aibu fatabi tanba yu masida lehendana ga tawri natra hairaga chinsilaga fugi tawrami tonsana magi nupi bu khamtoaga achumaran khangdana masu leibaglei da ngangai yamna ngamene ko ichandya yumasida nupa ga pusindana tawraba fare sidagidi aisu noibu yengba ngamtre aigisu ingkola malere aduda yumongani noisu noina thokpa ngamna bono hairaga thina ngangamaga changkre sanatombina das kamdawe aina thakpalangbu thodabra hairaga changkre leibaglei kari mata haiba ngamdana tamina kapaga lehawi leibaglei ngasidi mayamba nairamliba wa adu darubadagi aduki matik thamoi chokpa haibado oikre hingol ama leire aduda yumong to ani haibaduda tona ja chak thirlo hairaga machibu kawrai tonsu ngangnariba mayamdu loina taribani tona ja ngarangi thabakido chatoina tra pungse nipan tasile loisilulo chakto ai thibiragi yarni ai dum tawragi babada hawdora tonsu hoi hairaga mapa bawdore mapai bosu hawgolaga breast dawkre lebaglei mamagi nakta jangai aduga ma chaba sabase khitang chasilose aisu thaba ma chakadabane rangi manabana airambado tonsu school chakadoine aisu kuiraoi halagane thibiyoi maruki phanik biyun habani adudo pibo mu chakadoine hairaga mama bu chak inbiri tampana imema nangni imungse loina puraga leire imana ngamdrabanina ichase yamna wazare mi naina bado chumida ming kobada leibaglei leigi maming kobada ningba thungande tasada galle habada mama ai kemta wadi se chakse khar chasilo hairaga mama bu chak pizaba loiraga mapagi nakta amuk changaga baba leithaba ma chalukige tonsu school chakadoine baba na imase kare singbiramo hoi hoi don chak charge lo hairaga machiminau do club chak chaminarami leibaglei mapa don silaga baba hazikti yu thapase khare lembiro don senda dev thagadabane baba na sumaina sumdawragadi angangse laidam mamuni changaroye ibohalna hoi hoi ipa matunda yu mohana tharoida leibaglei thabak singdu loina losilaba matung magi chi singdu ningthijana hapaga tholei james somda fred ama mulili amulakthoi ama mulili tawraga glass da white shirt ama litlaga black fomen ama selaga munalang tiklangba susama donglaga nungsibi mabu unarni khanduna thaulaga amada ima ai thabam da jaluki airam laga gari du thauduna tholei somdana leibaglei nambol bazar yausilai aduga moina si du dairambadu amulak thoga pai moina harisidi sidanine sidaoina ngairegeda mana ngaibadu ubada Jackson amadi boina moyani du uraduna changai Jackson na ije aikhoidagi khara halai jena leibagleina khoirida aisu yorpada ngairi moina wari sanari ngaiduda James ki gari thausilai labna James sakpa du ubada ani du pakhatna ije asida gari ngobom tharoisa asa tongkalo aduga lawinaro aikhoi ni di office da leiram lage hairam laga James na khangdana ba mi kharagi marumda changaga lokre leibagleina gari da yinguraga yingthurapadadi moini leiramdaba aduda karamamino khongdine yaye moisu
Jamessu leibak leina mabu ngairaga leirambadudha yamna harauna garidu khamaga kumthara'i. Kayam kuirage ngaiba? Leibak lei James tu ubada pungangai ithak thakana. Aha, ai bura kuidri. Lao adudi chalasi. Hairaga garida makhoi anima kakhalami. James di wakhanda makhoi anisi date jalini haina nungaina garidu thauri. Somdana leibak leidi thabaki wari sanagadabani khanna garidu tongi. James tapna leibak le. Kari jang jarake. Chamthau. James mihak tumi leiraga amuk kari lamdoina chaluse aino. Leibak lei James ki wahang adu tabada. Kari na isiba akoina chalise thabak natra. James sungakna kari thabak na isa. Ngarang Jackson ga boina gana thabaki wari sanasila ona haibagi laini. James ka khallaga makhoi ni si mathong dai fe chadi. Oh, adudine hore halakpado ina changase. Hojikna asidam changuse. Hairaga gari du thauri leibak leisu tumina tongi. James lemrangi wari garden da gari du khamaga makhoi ni kumai. Aduga mafam amada famaga James na leibak lei ai nangbu thamoi sengna nusi. Ta James ai di mamangda suaikre. Atopa moina yengbiyona. Atopa kana amada aina nusi haiba yatre. Yengsu ningde nang natana. Leibak leidu James ki atopa kana amada nusi yatre haiba wahedu nokning aduna aife nokthari. James leibak legi dugumba mong hadana nofai tawrakpaduda hina leibak leibu magi oiningba kana amadagi oiningdaba haibadu oire. Leibak leina. Ta James chalasira. Ngaikoi lakpada ngari chalase haisibo. Thabakido aduina chaluraseba ai kuina leiba yarogi mama masa ngamhodi. Jamesu leibak leina koidana hairakpa aduda yadra ngamdreduna. Oi, oda nangaina nusiabasa yarba natra. Yade aigi punsidadi nusinaba nupase thamaktre thamsu thamoi aikoidi yamna lairare. Da James aikoiga kanamadana loina ningdi. Yari leibak lei ngasi nangna aina haibase yaroi boiragadi ai mafam asidagi halaroi. Si hairaga paisa lising ani chapi ama press dagi lagthoga pirai. Sina nangi bara oiraga chalo yumda. Aduga nangne thabakto ahingdagi karao. Namboldane noigadi yamna lapnadre. Aidi nangna nusibidabanina mafam asida dum nehurage. Hairaga famaga leikre. Leibak leisu James ki mataw aduda amustu nungaitana changsilaaga. Tajem chalas laoba mama masa ngamhode bai. Chalo kaina nang adum ai disida sum lehragani. Ahan boina nupida nusi haijabasa yabidrabanina. Hairaga mamaida fat onthoaga amuk leikre. Leibak lei tasengna James ki mataw aduda nokningba masu yaurabani. Adubu masu James bu nusidabadi nati. Hauzik moigi imungna oiriba fibam adugi khallaga James na maba nusi haibadu yadabani. Aduga ngasidi James chanane hektaningai dawrabaduda leibak lei oirare khaladuna. Oiba aisu yarageba. Ta James nangna haibada yareba yumda laslawaba. Asengbagira yumda naba kadar dawriyoramnine. Amuk hairaga leikre leibak leina natte haibada James. James harauna adudi nangi mobile number piramo ayure call tarage. Aidi phone paidi adudi aina ma leibirage. Yani ai thabak tawradosidi adudagi fangba paisaduna adum leirage. James ngasidi maithong makalamna nafai tawje. James na maningomda yengthubada nupa ani khakna leibak leidi yengaga. Asigi nupisidi masak khufajasidi kaino he hekta robida fajayaba. Masang kusangsiga asumba nupi mata fangjardi ko. James khamanba fauduna leibak legi makhutu taplauna pairaga leibak leibu puraga chakre. James na leibak leibu yumyongna bathilai. Kundong jangpham khara walingaidagi gari ama khamnaga leirami. Leibak lei adu ubada. Ta James kundong faubadang aifetang tijinbiyuba. Gari asigi kangkusingsa ayam hinadeba. James su hoyaraga gari edu sanmamai lesili. Aduga leibak lei kumtharaga changigi tawbaga James na ayeng thabangana lauko hairaga michi fat khajili. Leibak leisu nafai tawraga changkre.
James garidu thongdoaga ngaya khamaga leirami. Tanja aduda Premi laaga. Aya, da James karai chaloino. De chaloini ne. Premi ngakna. Aha, kanaga chaliba. James mamitu sanaoidi ngaga. Leiba leiga. Premi tawriba James ki mataw adu khangladuna kuina leiragadi farak soidana tani khanduna. Oh, adudi ay mu changkhige ko. Hairamlaga Premi leiba leihoida changkre. Sana ngasaidagi James na haiba wasingdu tarami aduga sauna kumtharaaga. Kari haba na huzikida. James so sitana. De chalu habanida. Sana sauna James tamna jangsilaga. Nangido mi sitira. James ki collar do paraga kintin ge torakpada khabana khamtoga James da khabana hari. Hoi, kari lamdagino fazana takhaline nangso. Ha, leba leise akoi marup sanagi oigadabagi ngariga leirabani. Moi manama mayambadasu hairabani loini yarabani khangidana. James na adubu masade gyuri aigi leba leine khanagi su ba yarai. Noina na tik leirabadi leba leibo engondagi munba ngamra yingjawne. Madi aigi ne kanamatagi oibase yarai. Hairamlaga gari du thauraga chakre. Sana sauna. Fai, mana ngambra aina ngambra da yingna bataridana. Somdana Jackson amadi boinaw du mayamba balak bangairi. Moiga laiminaba nupa amana. Ngosai khoi taw machogi khufazado leitre. Adudabu kharama nupina ngawroiduno. Leitre. Nupa khoi faw ngawrisidabu nupidi kai ngawrai. Tanja aduda Susilana haimei puraga changai. Ichasa lao he haimei taksi. Kari wari no noina sanari duba. Nupa amana. Imasia akoi taw machogi wari nida. Susila taningna noi taw machogi darage. Nupa amana ngasai itaimu na machatkhibada yamna fazaina haibanida. Susila di ngasai machana chatpadu chakumda khuda tokpa yadaba matang oibana macha chatkhiba du uhodre. Adubadi Susila gi chanidana hairaga punna nokmine. Jackson amadi boinaw makoi anidi tamo chawna halaga kari tarokani khanbada wakhaldu wahana leirami. Susilana khaidore noini na amu mangaga leirisina. Imasi Jackson ibani ngasi tasami pangpangne tamo chokpan baga. James tu gari thawjilai adugi yamna fingna changkhiba du bada no galeramba mayamdu loina tumin nakre. Makoi su James ki maching khangbanina. James na Jackson boinaw agi kadam ta chango. Jackson di mayamagi mataw aduda pakhatpana lori. Boinaw su adu mangai. Susila changaga ibungo chawba khaidorage. James na Ima kaistawdeda isai sagale isingita buroba. Susila su wa makadaramdana thokre. Jackson amadi boinaw makoi ni su jangai. James na sida famo ani da fami. Ngarang noina kari hairamba wado dumaina hairagadi engonda haiba yadro noibo. Hairaga nokthuraga se nakoi taruki khunga pelerabani hairaga pirei. Jackson amadi boinaw mayamagi mataw aduda pungangakna. Boinaw na Tamacha iche lebalida. Wada loidringai James na hoine unare aina na ball office ki manager mo watpada maoina hapabani haindagi thabala on haramamne. Jackson na yarapur tamacha nayambani dana nayambana tawba thabu soi haibra. Jenita na ising glass ma puraga changai. Tamacha se Kaino, sina kaino, khungraw ni ne, kanagi na siba. Jackson na, akhoi gi nangdi tamo chawna nusibidabani na laibiraktrabado, akhoi gi di laibibado nusibani na, haina langnarei, mayamasingna Jenita bu ichan haibadagi henjadi yamna luna tawje. Jenita kisinaraga. Tamo chaw, asiyaraga khangkokorei. James tu ising khanga hai. Jenita na. Aigi di laitaba. Na ufataba. Thabak taramdai freeze ta amdai ising puramdai dana aingonda haiba. Fai ngusidagi noi kanamata aingonda thabai rakano ko. Hairaga mabuni nusina kappaga thokre. James na Ai angaw bisidi tamo chawna ichan gisu leibidoine ichan apambado. Jenita na yare asti airam laga Jenita thoki. James na amta thebiro chocho Jackson. Ngaiko noine toimada phone pai di haine. Boinaw na oi pai di hairakpani ado tamo chaw mui mapagi number di lei. James ngakna khaidagi lauribaduna
ngarang lorokpane aikoina paw faunanabana hayengdo ai thaba ma chaluni mi unagadaba aduda halaga office ta changage noi anina hana office ta chalamo aduga phone amasu leiraga puramo moi anisu hoi hairaga thokre aduga jenita bu moi myam changnana thembiri Jackson na ichan phagi tawbaneba tamo chawna nangidine nangna pamado oina lebini na hayobbaneba Jenita warangna makhon thokna adum kapi boinauna akhoi khonga pena mamamneba nangidine nangna pamado leidonise nupa manamu ichana pamado nabungo chalaga hekta leirusise akhoi taruktagi lupa chawnga hapaga mayamsu loina hapke hainari Jenita kappaga leirambadagi kesinaduna chawnga tanate lising amama mahawkadabane mayamdu haina laksinari Jenita na yadrine ai ngasi chakap da chari larik suparo mayamdu hoi hari Jenita kappaga tokre aduga paisa sing adu loini laksinaga magi sempuda paisa sing adu apchili mama Susilasu machanupigi mataw aduda ningsiningji somdana premi lebali bukora koragala lebali sutari duna thalai premi na midi aiga khangandabi lona thabagya na taramiko lebali na ai dungarang noida lakadabado farak taraba halagoina fazana hairagena nangonda hairaga ngasai James ka chaluba wari sing adu lirai adudi nang adum yakre lebali kaina ai su bai leitana adum yakre premi na fagitarai yare bema nabuninda mabanung siraga leirido khangzari lebali kaina wam tanganglangte premi na fare ada aina changakpada da James ta lehawe lebali pakhana kamai tawne nangi sakyam kingba nupasingda lehawbaneba pakhat piga tawi ko nuksibadi ahobada ngare yarse loi mungda changase hairiga changminakre ngasidi lebali gi mapasu yu thakte bilerami hayengdagi machanupidu thabak chatpa horani haiba tabada tampa yamna rauzarami tonsu machi thabak torani awaba khitangdi ko ani khalubada numaizarami tona hayengdagidi ekoisa awaba ga loina farani ko leibalina faridabane nangsu lairikana paraga handaki exam sida mayamdagi makok thongboinaba honagadamni ko premina nangna haidrasune tondi du mayamdagi makok oirakani nangna haidrasune tondi du mayamdagi makok oiragadam leire natrone to tonsu hoiche